Lankada Kuki terrorist na landarakpada naga Am-Istv ahum sokle haidi. Amasung Aikoi masalgi marakta machoy taba yengthinaba amana amada Haizin naba kaya laibana Manipur chathariba lana si thokan bani haina MLA Thongam Santi na haikre. Kurumjari Am-Istv pau mideng tabir basing mutaram naukchari pau sandona pisari. Ngasi ayuk pung nipan rom tabada Kangpopi district ki Lankada Kuki terrorist na landarakpada naga Am-Istv ahum amana sokle haidi. Thaudok adugi matang da fangba pauda ngasi ayuk pung nipan rom tabada law sudana laiba kunja sing da khulai matik chana paiduna lakpa Kuki terrorist na ambush tawrakpada kunja ama mafam aduda laikidabani ahum na sokhe. Soklaba ahum gi manung da amagi fibam luna lairi haidi. Thaudok aduda laikidraba adu wiri langbo Chawang chahi kuntaret apopa laikiraba Philip Kawi. Soklabasing adudi Malyanjing nang abon mai chahi yangkai apopa laikiraba Kahonang abon mai Widinang abon mai chahi yangkai taret apopa Kairiliang abon mai amadi Namthilung bau parin mai chahi kontra ni pan apopa Wikhalung bau parin mai Kawi haidi. Malyanjinang abon mai gifibam luna lairi haidi. Maning makai amna palamba Manipur aikoi masal gi marakta nungsinadana ba yengthinaba kaya lairakpana political gi khudong chaba lauraga British na lotion khibani ngasi maksu aikoi masal gi marakta machoy taba yengthinaba amana amada Hygiene naba kaya laibana Manipur da chathariba lala si thokhan bani haina Moirang ACG MLA Thongam Santi na National People's Youth Front Moirang block na sinduna chamaga kuntra mangarak suba Patriots Day gi thoram da haikre Moirang film lekai da laiba NPP gi office ta pangthokpa thoram aduda Moirang ACG MLA Thongam Santi Singh NPP National gi Vice President I Hemochandra NPYF Moirang block ki President CH Robin NPP Moirang block ki President PH Magha Amadi 28th Madras Regiment ki Major Bisal So yauna myoi kayana sarukya khila oikraba laibak ningba athauba Birti Kendrajit amadi Thangal General gi mafamda leisukatuna ikai khumnaba utkhi thoram aduda candle paiduna aikhoi puna lepminnaduna imaleba ki kananaba apunbagi wasaksu longminaki minute ani tumina leptuna awabasu fongdokhi MLA Thongam Santi na makatana fongdokhi bada hawalakliba mirolda iraipak izati kalhongnanaba laibak nungsibagi wakhalon pinanaba ngasigi Patriots Day gi palan thoram asi pangthokpane aikhoi Manipurda khundaminariba furup sing nungsi chanana hingminaba khaktana apunbagi saktam sagatpa ngamgani haiki Nithau haktagi sahi sama kuntra mangagi mamang de yona mamang de hona akhoi basengi manata nungsinadaba amana amal haijinaba amana amal toksinaba asengba khangdala haijinnaga akhoi masengi nungta lautuna badul barum oikada akhoi nungsinadaba degi susanada British ta changjaram nagadi British ta Manipur da makhoi political gi kudong chawa lawga lantara moe mana changjaru degi lantara kalime adumai tawdana ngasi so koi gi marakta amana ma hajin na lu degi amana ma da tongsin da kan ba di kudong chawa na ngasi di Manipur kang ko jai Gar Tiranga campaign da Lamdamas ge MLA Minister na Thawai yaubagumna NRC ge demand da Thawai yaurabadi ngahana fanglamani haina Peace and Integrity Committee kiamgai peki convener chinga ka Mega Chandra fongdokre kiamgai pal ahan bida pangthokiba JFD na changsalakhiba no NRC no census ki khongjenge saruk ama oina all kiamgai nupi chakwa thorang loop Peace and Integrity Committee kiamgai amadi basikong kongba irong Youth Development Club amadi basikong kongba irong Maira Paibi singna Manipurda census tawdringai NRC hana chathagadabani haina changsan kibai human chain khongjang aduda fongdokhibani tongan ba kholau sing lauraduna maru oina mitof khandoktuna census toba yaroi IDP sing masagi mayumda hanjendri fawba census toba yaroi census act listing amaga chamapan nifunipan gi section ahum gi matung ina census cheito
ꯄꯥꯡꯊꯣꯛꯎ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯅꯨꯄꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯍ꯭ꯌꯨꯃꯦꯟ ꯆꯦꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯘꯥ ꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯉꯥꯛꯅ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯇꯧꯕꯒꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯔꯤꯕ ꯑꯁꯤꯗꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯂꯥꯛꯄꯗ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕꯗꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯇꯨꯡꯗ ꯅꯦꯁꯅꯦल हाईवे 102 क्यामगैपल अहनबी मपादा ह्यूमन चेन सेमदुना सेंसस तौद्रिङैदा NRC हाना तौगदबने मणिपुरगे लम मांगबा यारोय हाइबना चिंबा खोलाव कयासु लाउखि Organizing Committee of Patriots Day Observance na sinduna Anglo-Manipur War listing amaga chanipanga marifut tara mathoida Hawaii Ponta Pikraba Atawasingi Ningsing Thoram School Athletic Club Ground the Pangtokre Thoramadu the UNLF ki Hanage Chairman RK Sanayama Patriots Day Observation Committee ge Chairman CH Surajit Retire IAS RK Nimai School Athletic Club ki President Sorokaibam Sarachandra na Chingba Singh Sarukyaki Thoranga Mari Lainana RK Sanayama na Atawasing Ningsing Thoram Pangtok Liba Asi Machoy Tahalaba Iraibak Asigi Apunba Saktam Sagat na Nabalam थी बने ngasi leiriba lengak asina manipur kaihanda na ba hotnai hairabasu mahai fangdabana micham aikhoina hotna jabagi tangai fadaba lei haiki Lanfamdagi su chen khidaba aduga lanfamda su surrender tawhidaba adu bai pai bu mayam adu ningsinga mokoi film lawdana ngasi leipak maset tan kai raba film sesta amuhan leipak su semo sarapada amadi sodoi nona manipur khunda minen ro mayam chana chinena himinaba adu ba film adu thuai ba mayam sibu laksin ngamna amasung ano manipur leipak amasem ngambagi wakhalon film adu da koi mayam wakhal taminaba punim sangi maruina ngasi naro singna Nasi boleh film saya jong thorok na lepak dong le sangi saya ngasi boleh pisagi Choizaina na taba Tripura gi mafam kayada chamaga kuntra manga suba athawbagi numen haikat laikat tamduna ikai kumnakre Tripura da ama khaktada Berimurada khina laiba खिल्लगा लैबा ब्यूटी केंद्र की मितमदा लैकतुना इकाई खुमनकी दलाई डिस्ट्रिक्ट की कमलपुर नॉर्थ डिस्ट्रिक्ट जोलाबसा वेस्ट डिस्ट्रिक्ट की बेरीमुरा अवोईनगर नालगोरियाना चिंगबदा पांगथोकी कमलपुर टाउन की नास्रुल बावनदा मरु ओइबा प्रोग्राम अदु पांगथोकी मसिगी ममांगदा कमलपुर टाउन दा मास रैली अमसु चटकी अगरतलादा Manipuri Literacy and Cultural Forum amasung Puthiba Welfare and Cultural Society na numit ase haikat lekat tamduna pangthoki hairi Alhas MD Alimuddin former CM Memorial Public Charitable Trust na susinduna mamalay bakidamagta thawai na ponta pikraba athawba singe numit ki palan thoram ngasi lilong tural ahan bidalaiba laikidraba ex-CM Alimuddin gi yumda pangthokre Manipur na ahan ba statehood fanglaba matung dalamda masigi ahan ba CM oikiba ex-CM Alimuddin na athingba kaya butung oinaduna amukhana athawba singe numit palan tawrakiba adubu ningsingbagi tharanga loina na pangthokiba thoram aduda Beauty Kendraje Thangal General ex-CM Alimuddin Amadi Laikidraba ex-MP Yumnam Yaimagi photo da Leisu Katuna Ikai Kumnaba Utki Thoram Aduda former Minister O Joina Listingamaga Chanipan Marifut Tara Mathoigi August Tara Humdoida Imalaibak Manipur gi damakta Beauty Kendraje Amadi Thangal General na nokna firstigi Sagaida Kaduna Thawai na Ponta Pikiba Tanatana Imalaibak ki damakta Athawa Kayana Thawai na Ponta Piki Matungda Ahan Basiem Wakiba ex-CM Alimuddin athingba kayagi marakta aikhoigi athawa singi numit pangthokadabani makhoigi mongfamda laikadabani haina ahanba oina athawa singi numit palan pangthokpa hurakhi matam aduda Bharat ki Home Minister na aiba cherol tharaktuna athingba thamnaki adubu ex-CM na cherol adubu kari sukhan khide matam adugi Chief Secretary na su anawba lengak lakpaga mongfamda chatpa haiba asi o
u mangolni chatpigano haiki adubu XCM na aigi ima ipa athawasangi mongfamda chatpadi u mangol nate puina ni sarga chatkadauri bani haiki athawasangi numet pangthoktuna makoigi mongfamda laikatuna ikai khumnaba utkadabani haina nampuda palan asi pangthokpa horakkibani haiki Universal Friendship Organization UFO Headquarter Number 3 Moirang Kampu Battalion gi Kuntare Suba Raising Day gi Thoram Sanglen Asida Achamba Thoram Amaga Loina na Pangthokre Imphal East ki Moirang Kampu da Leiba Organization Asigi Battalion da Pangthokiba Achamba Thoram Maduda UFO gi President RK Sana Parihal General Secretary Singh Commander Singh Amadi Tongan Tongan ba Mafam Singh dagi lakpa UFO gi member Singh nasu sarukya ki Thoram adugi manungchana UFO gi founder RK Manisana gi mafam da Organization asigi members na ikai khumnaba utlaba matung battalion asigi hanagi president Wangke Modu Chandra ibuda upakhang bayekpa malengi firal chingkhatuna paihan kibaga loinana member kayana firal gi mafam da salute piduna ikai khumnaba su utki All Manipur Hawker Association na Khoisnam Tokyo bu ikai khumnabaga loina na thagat pafongdokre Manipur government ke Social Welfare Department ta Assistant cum Data Entry Operator amadi Juvenile Justice Board ta thabak tauriba Khoisnam Tokyo na mahaki apokpana Hawker gi sinfamda leiramlaga laikidraba Khoisnam Koba Maite gi mingda athawa sangi ningsing numit August 12 ga mari leinana All Manipur Hawker Association da sel gi mateng pikre masigidama Khoisnam Tokyo bu thagat pafongdokre Miyam da pausi yang toki sumber jauh thudang logi ramba pabung bogi masa Tokyo na asin pabungi bogi itu ramba pagi tahun bertemu tu kai pun labu cakap kalau ini association da 2016 degi hodong masih tahu lihat tu na ipa masih manga ikut association masih mati yang kerja tu kalau masuk ada panggilan masih dapat association di Michael lagi Imphal West District ki manung chanba Samurau Bazar leba social activist PH Nandoluwang ngasi ayupung mga rom tabada matamda masing yamlaba Manipur Police Commando oigani chingnaba miyoi singna thibagi thabak chatharamne hairi paugi manaktana atema break amatang lominasi Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi selaba amadi khangnau maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Ibe matigano Azabutamo Sige yumse next time tina checksin na laksilo ka tamgrabani ne Dada nang se juhar habaga amta kidrabo Asumna mayam na machalbo ngapshan lugum masige yumasibu asoyangan kokadabatagi next time tina ngapseli next time ti juhar habati laptop na basembani zaman chakmo isi na bana concrete ka toklo tina ba matanda kapamul amuk hena angle adli next TMT strength is in the quick honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatung makha tarakpa pauda Chamaga Kuntra Mangarak Suba Patriots Day Observation gi thoram ngasi Bisnupur District e Kainau dasu pangthokre Kainau Thongthak Youth Welfare Association KTUWA Kainau Thongthak Awang Lekai Development Committee amadi Yaifo Lamjing Nupi Luf Kainau Napun na kusamna na pangthokiba thoram aduda listing amaga chanipan Manifu Taramathoi Anglo Manipur Warda Mamalai Bakidamak Thawai na ponta pikraba athoba sing Beauty Kendrajit amadi Thangal General gi photo da laikatuna ikai khumna ki thoram aduga mari na hogolakliba mahiro singna mama lebak nungsibagi saireng changdamnaba amadi makhal makha kayagi thoram pangthoktuna athoi ahen tanabagi thoram su pangthoktuna makok mathang tarabal singda mana singsu piduna pukning thogatki Patriots Writer Forum Manipur amadi Ratan Kumar Memorial School RM School Kwakathal Haino Khongnembi anina kusam naraga School asigi auditorium da chamaga kuntra manga suba athawa sangi nomit ningsing thoram pangthokibega loinana lamdam asigi sangnai raba ai ba ai besing school asigi oja sing amadi mahiro singna athawa sangi mafamda haikat leikat tamduna ikai khumnaba utkre thoram aduda Padma Shri Award namairakpam kunjarani
Olympian Manipur State Kala Academy Awardee Narendra Ningomba amadi PAWF Manipur gi President Nauroibam Khamba Luwang amasung RM School gi founder Dr. Khwairapam Hilari na athoiba mithungnen sing oina sarukaki tawram maduda en kunjarani na irei baki damak thawaina ponta pi kraba la oi kraba athoba ipa ipu sing asina ngaklamba irei pak iramdam asi tungi mirol singi damak ngasigi mirol asina ngaklam gadabani irei pak iramdam asi ngakna ba hotnabada khak ninghanna roidabani haiki Sahi lising ani hen bagi puwari leiraklaba Manipur asi makatana laikigadra leiroitra haiba asi chingnaba forokpa kuire haiduna ex-minister Kumuzam Ratan Kumar na mayang Imphal Kuman Youth Association MIKHIYA na Chamaga kuntra manga suba Patriots tegi thauram ama association asigi campus ta pangthokpada thauram da haikre athoba beauty kendrajit amadi thangal general gi photo da laikat paga loinena athoba sangi mafam da ikai kumnaba utki hanage minister KH Ratan Kumar na makha taraduna ngasi fauba Manipur asi thugainingba kaya lairaga su chingtam animakta khundariba furup khuding mangna ngakminaduna laklibani rajniti oiba wafam na tongana thamlaga laibaki oiba thabak thauramdi aikhoi punna Thoklaktuna saruk yaminaraba matamda leibak asi kanba ngamgani Manipur asi furup amata gina tema sida khundariba kanglup khuding makine India history tamlakpa matamda Manipur gi history asi chapter ama fawba suna yawde aduna aikhoi haurakfam asi munna khangminaba ama changi haiki Masi lagi gadra lagi rudra hai besi cingaba masi akibat faul besi kuire tengkang kya kuire ban swai wai sida ne akoi punjin ba mathau tare bas masi punjin basi kari na pungni khangmin na kari na khangmin na ni hai tare ga di sugumba akoi gi forum se masugum basi akoi chauna akoi tauge matik akoi gi ramdam bunung siba Himalaya ba masak khangba Aroibada maroiba pau amuka hana pisari Kangpokpi district in Lankada kuki terrorist na landarakpada naga Am-Istv ahum sokle hairi amasung Aikoi masal gi marakta machoi taba yengthina ba amana amada haizin naba kaya laibana Manipur chathariba lana si thogan bani haina MLA thongam santi na haikre Hojik fawbagi na Am-Istv na pizza pa pau matang astel sinjare miteng tabir pumna mapu amukana